ꯈꯣꯏꯔꯝꯃꯟꯒꯅꯤ ꯏꯔꯝꯗꯝꯒꯤ ꯂꯥꯏꯐꯝ ꯁꯨꯅ ꯀꯧꯕꯨ ꯋꯥꯡꯕꯦꯟ ꯀꯣꯟꯗꯣ ꯂꯥꯏꯔꯦꯝꯕꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯂꯥꯏꯐꯝ 109 ꯁꯨꯅꯃꯛ ꯏꯃꯥ ꯅꯪꯕꯨ ꯈꯣꯏꯔꯝꯃꯝꯒꯅꯤ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯄꯂꯦꯝ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯌꯦ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯍꯟꯒꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯤꯉꯩꯁꯤꯗ ꯁꯩꯔꯦꯡ ꯑꯃꯇꯪ ꯊꯤꯖꯒꯦ ꯏꯃꯥꯕꯨ ꯁꯩꯊꯥꯖꯕ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯄꯂꯦꯝ ꯏꯃꯥꯅ ꯄꯣꯕꯤꯕꯅ ꯅꯨꯡꯉꯥꯏꯕ ꯏꯍꯦꯟ ꯍꯦꯜꯂꯤ 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 ꯄꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯕꯅ ꯅꯨꯡꯉꯥꯏꯕ ꯏꯍꯦꯟ ꯍꯦꯜꯂꯤ 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 ꯄꯂꯦꯝ ꯏꯃꯥꯅ ꯏꯟꯕꯤꯕ ꯆꯥꯛꯅ ꯍꯥꯎꯕ ꯏꯍꯦꯟ ꯍꯦꯜꯂꯤ 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 ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯅ ꯍꯥꯎꯕ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯌꯦ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯍꯟꯒꯅꯤ ꯌꯦꯡꯍꯟꯒꯅꯤꯌꯦ ꯏꯔꯝꯗꯝꯒꯤ ꯐꯖꯕ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯏꯊꯪꯅ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯍꯟꯒꯅꯤꯌꯦ ꯖꯨꯒꯣ ꯚꯦꯂꯤꯁꯨ ꯌꯦꯡꯍꯟꯒꯅꯤꯌꯦ ꯑꯪꯒꯣ ꯆꯤꯡꯁꯥꯡ ꯂꯥꯜꯂꯒ ꯅꯤꯡꯊꯤ ꯇꯨꯔꯦꯟꯁꯨ ꯌꯦꯡꯍꯟꯒꯅꯤꯌꯦ ꯁꯤꯔꯣꯏ ꯂꯤꯂꯤꯁꯨ ꯈꯣꯏꯔꯝꯃꯟꯒꯅꯤ ꯏꯔꯝꯗꯝꯒꯤ ꯂꯥꯏꯐꯝ ꯁꯨꯅ ꯀꯧꯕꯨ ꯋꯥꯡꯕꯦꯟ ꯀꯣꯟꯗꯣ ꯂꯥꯏꯔꯦꯝꯕꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯂꯥꯏꯐꯝ 109 ꯁꯨꯅꯃꯛ ꯏꯃꯥ ꯅꯪꯕꯨ ꯈꯣꯏꯔꯝꯃꯝꯒꯅꯤ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯄꯂꯦꯝ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯏꯃꯥ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯆꯥꯎꯏꯗ ꯈꯨꯗꯤꯕꯨ ꯊꯤꯔꯁꯨ ꯑꯌꯣꯏ ꯏꯃꯥ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯆꯥꯎꯏꯗ ꯁꯅꯥꯅ ꯁꯃꯨ ꯃꯀꯣꯡ ꯆꯥꯎꯅ ꯀꯠꯂꯁꯨ ꯏꯃꯥ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯗꯤꯌꯦ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯄꯂꯦꯝ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯉꯥꯛꯇꯅꯤꯀꯣ ꯍꯦꯜꯂꯤ ꯍꯦꯜꯂꯤ ꯄꯂꯦꯝ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯏꯟꯖꯥꯡ ꯑꯃꯅ ꯆꯋꯥꯏ ꯏꯔꯣꯝꯕ ꯑꯃꯅ ꯉꯥ ꯊꯣꯡꯕ ꯑꯃꯅ ꯁꯝꯖꯦꯠ ꯑꯇꯥꯎꯕ ꯆꯝꯐꯨꯠ ꯑꯃꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯔꯦ ꯉꯥ ꯇꯥꯎꯔꯒ ꯊꯣꯡꯕꯅꯤ ꯎꯏ ꯂꯥꯎꯕ ꯉꯥꯏ ꯉꯥ ꯊꯣꯡꯕꯒ ꯂꯦꯝꯕꯅꯦ ꯅꯪ ꯁꯤꯗ ꯍꯧꯔꯦ
เลยไหมหน้าทุ่งหมดเลยไหมรสชาติไม่รสชาติมันหลุดเยอะมันต้องต้องเจอแค่สักจานไปดูกันใช่ยังได้ดูดูเราเจอให้บัดนี้นะเจอได้สมหน่วยแบบนี้เอามาหน่วยสมเอาทำเล่นสักจานไปเลยจะได้ไงสิมาตั้งสิละ